Akashbani Imphal Maibam Dwijamani na pau pazari ahanbada maroiba pau National People's Party gi mute singna Raijapal Anusuya Uike ga ngasi Raj Bhavan da unaduna Raijasi da hauzik oiriba phibam gi matangda kumna khanakre More Sahar da leiriba Raija Policing mafam adudagi lawthoko haiba dabi taksanduna Kuki Women's Union on Human Rights na ngasi More da rally satkre Manipur da hauki ba pung kunmari da security force na operation chathabada bunker ahum thugai khre Imphal West amasung Imphal East jila da hayeng ayuk pung manga dagi numidang wairam pung taruk phauba curfew komthokani amasung Chandrayaan 3 satellite puba LBM-3 rocket Indian Space Research Organization na ngasi mai pakna thagat khre National People's Party NPP ki National Vice President Yumnam Joy Kumar Lusingba dolgi mihut kangbu amana Raijapal Anusuya Uike ga ngasi Raj Bhavan da unaduna Raijasi da hauzik wariba phibam gi matangda kumna khanakre Makhoina Raijapal da irang asina maram moiduna mahiroi sing amasung lomi singna thengnariba awaba singi matangda ningthina pautamki National Highway 2 da economic blockade chathabadagi Raijasi da tangai phadana sangba polam sing ningthina phangdabagi samasya asi Raijapal na miyeng sangbina ba haiki NPP na zati thaki dol ama waina tongan ba stakeholder singa tanaduna wari sanana ba hondari irang asi loisina ba honabada angama thakta thabak paikhatna basu dol asina Raijapal da taksinki Raijapal na su makhoi gi wafam sing ningthina ta ki musung lokotba yaba thabak sing lokotkani haibigi thajaba phungdokhi Raijapal na hai Irang asiga mari lenina kangluk ani gi mute sing wari sanana ba hondari wari hek sabaga irang asi nemthagani haibigi thajaba Raijapal na phungdokhi Interfaith Forum for Peace Manipur gi convener na lusingba mihut kangbu amana sungasi Raijapal Anusuya Uike ga unaduna wathok asi athubada loisina ba thabak paikhat pina ba taksin khre More Sahar da leiriba Raija Policing mafam adudagi lawthoko haiba dabi taksinduna Kuki Women's Union on Human Rights na ngasi More da rally satkre rally adugi tungda More High School gi ground da miyam gi oiba mifamama pangthokhi Amaromda Myanmar dagi ain kaina sangsilakpa militant singna More da leiba Manipur Police Commando gi camp koisinduna makhoi lehenganu haiba dabi tawduna sathagiba thongbo Federation of Civil Society Organization Fox Manipur na yamna kanna yaringda ba phungdokre Hiram asida Manipur lengagna athubada thabak lakutuna ain thugaiba singi matakta matik saba thabak lakut kadabani haina cherolamada lub asina phungdoragli Manipur gi hauzik wariba phibam asida sarkar na mahiroi sing lairik tamhanaba lokhaliba khongthang asi kaisamthong apunba imalu na taramna oi hairi Imphal gi Manipur Press Club tangasi pangthokpa paugi mifamamada lub asigi president Santi Leiman hai adumoinamak mahiroi singna hauzik school kari basi ayambana Imphal area khaktani Singya tamyada leiba school kayadi hauzik su mahiroi sing sang yamna school kaba udri Masi mahiroi sing amasung mama mapa singi puningda hauzik su mipai ba popodagini masina mahiroi singda sang naina lairik tambada sound akai ba thokani Mangna hai internet service hangdokpiduna mahiroi sing online gi khutangda mahi tamba yahanbiu masina mahiroi singda neta na lairik tambada hena kudong sahangani Manipur da hauzik tholiba irang asi suda leiriba militant sing designated camp singda lengdana lehelabada da loisan mangamgani Imphal gi Manipur Press Club tangasi pangthokpa paugi mifamamada All Manipur Nupi Marupki General Secretary Sumati Balan hai irang asida Myanmar gi sanglapa militant singna mateng pangsinduna irang asi chauthorakpani Manipur gi Raijapal Anusuya Uike nasu Manipur gi irang asida Myanmar gi sanglapa militant sing yawi haina phungdokhrabani Sarkar nasu masi sabsana phungdoklabani na hiram asida mapal thoram mantraloy na kari thabak lokhutpa yabagi haibadu kupna yengsilaga lokhutpam thopa thabak sing lokhutkadabani adubo hauzik phawba masak thopa thabak amata lokhutpa gi mami taba udri maramaduna irang asi loisinaba miyam punsilaga kari toba yabagi haibadu khanaba matam oire Raija sida haukiba pung kunmarida Raija Police amasung Central Force na operation chathabada ain kaina sajilamba bunker ahum thugai khre hauzik phawbada pamdaba thodok thokpa thingnabagitamak tongan ba jila singda checkpoint sama kunithoi hangtoklei Santi Raksha thugaiduna thoglakpa miyoi samri yankai taruk phagale National Highway 2 amasung kunthra tareta gari sing satok jasin tawbada khudong sahnabagitamak security convoy matik sana pire tabiriba pawasi Akashbani Imphal dagini
Imphal West amasung Imphal East Jilada hayeng ayuk pung mangadagi numidang wairang pung taruk phauba curfew komthokani. Kaksing Jilada seraw natana atay maphamsingda hayeng ayuk pung mangadagi numidang wairang pung mga phauba. Bisnupur Jilada ayuk pung mangadagi numidang wairang pung mga phauba duga. Thoubal Jilada na hayeng ayuk pung mangadagi numidang pung nipan phauba curfew komthokani. Kangpokpi Jilagi oina hayeng ayuk pung mangadagi numidang wairang pung taruk phauba curfew komthokani. Surasanpur Jilada hayeng ayuk pung mangadagi numidang wairang pung mga phauba curfew komthokani. Manipur gi ngamkai sor moreda kamando mathau taholu ahenba raisa police thajilu aikhoi athuba matamda moreda handuna isagi yumda lehelu haiba dabi tawduna mafam adudagi lanjen naraktuna wangjing amadi lamdingda leiba relief camp singda leiriba miyamna wangjing lamding bazar da wakat mifamama ngasi pangthokre. Wakan mifamadu saru yakhibi amana hai moreda me ahumda sakhangdaba khulai paibasingna mitai gi yum kaya mai thaba masung tawningdaba thabak kaya satharakpadagi mafam aduda leiba ngamdaduna makhoi selakpani. Moreda mahusagumna masa masagi yumda leiduna hanagum lalol itik tawduna leiba pami maramaduna leigang athubada miyeng sangbiduna moreda mahusagi phibam hanjalinmada mateng pangbiyu hairi. Manipurda hojik oiriba phibam masida aikhoi pumnamakna lawgadaba thodang haiba hiramda miyamgi oiba khananenaba mifam ama thodam apunba meirapai bilub amasung leikai gi nahasingna sinduna thodam irong leima community hall da ngasi pangthokre. Wathok asi karabda thorakpano madi karabna loisinba yagadigi haibegi matangda tongan ba resource person singna wangangki. Hojik thogliba irang asi kanglup ani gi lusingbasing phaminatuna waroisin puraknaba mari leinabasingna honnabiu haina Universal Family Organization tawbung khok awang leikaina dabi tawri. Tha ani henjelaklaba irang asida asigumba thorang amata sarkarna paikataba haibasi yamna leibak thibani. Hingsana kaidungaidasu waroisin purakpa ngamloi maramaduna tung koina sanagadaba thorang ama sarkarna paikatpiba sumgani hairi. Hojik thogliba irang asida awaba nanglaba mafamsingda tengbang pibigi thabak leptana pangthoknari. Thoubal Jilagi Lamding Higher Secondary School da hangliba relief camp da Indian Youth Congress ki thomi sing ngasi sana thaknaba yauna atay darkar leiba polam sing tengbang pikre. Tengbang pibigi thoramda saruk yakhiba Indian Youth Congress ki President Srinivas B. Bhina hai raija sida hojik tholiba sarangna ba phibam masida kendra sarkarna masak thokpa thabak amata paikhatabagi mawng ama uriba asi yamna peningai oidaba amani. Sarkarna athuba matamda masak toba thabak paikhatuna lamdam masida mahusagum santi hanjilana bahonabada mateng pangbiu haina magna apil tawri. Congress ki maikaidagi lamdam masida santi hanjilana bahonabada pangba yaba mateng pangani hainasu magna thajaba phongdokhi. ICDS project lamsang Kwakithel Yaipa Thaurang Nesaban Nupi Loop Khongman Zone 5 Nupi Loop Thongzu Phaisa Leitong Meira Paibi Masung Club Amasung Mitei Lamkhai Meira Paibi Langthabal Kunjanangasi Singda Kadangban Part 1 da leiriba relief camp singda selgi tengbang sing pikre. Bijoy Govinda Mamang Leikai Nupi Loop ki nupi singna ngasi kangsup amadi kautruk ki khul ngagliba khunja singda sana thangnaba amadi tangai phadana sangba polam sing tengbang pikre. Sawom bungda leiriba Bir Mongol College amasung YAC Yorbung Kuno Relief Camp Singdangasi All India Students Federation Manipur State Council na sana thaknaba yauna atay tangay phadana sangba polam sing tengbang pikre. Manipur Culture and Traditional Development Trust Thoubal na Bisnupur DC gi midyang makhada Skill Development Training Program ama ngasi Moirangi Ibudog Thangsing Guest House ta hangliba relief camp ta hodokre. Tha amasumna sathagadaba training program asida relief camp asida leiriba nupi singda training asi pigani loinana training loiraba matung makhoina saba polam sing adu kaithel da thadoknabagi trust asina polam sing adu leigani hairi. Ireisa singi kathoklaba I haina mingthonba I dan tobagi thoramama lagliba leba pobon mita pangthoklagani. The Women's Cooperative Weaving Society Limited na Rimski Blood Bank kusam naraga singadaba thoramasida society asigi member sing amadi I dan tongning mamiu sing na saru yabinaba society asigi secretary na apil tawrakli. Ban mahalso palan thoramga mari lenana numit mangani sathagadaba u chara thabagi thoramama Imphal East Jilagi Waka Primary School da ngasidigi hokre. Palan thoramasigi mapung oiba pandamdi mahiroi singda mahusagi phibam phana thambagi matangda khanganba amadi makhoi mahusaba nungsiba miyoi amamam ohenbani. Thakayaba sathakadaba thoramasida u chara thaba leikol semba lamtu sengdopa amadi Go Green Drive thoram sathagani. Imphal East ki luang sangbam da leiriba Sriban Higher Secondary School ki class 11 arts amadi science stream gi mingsanbagi matam sangdokre. Masiga loina class 6 dagi 8 phobagi oina normal class haukiba tang manga dagi sathaba hokre. Maramasina mairoi singna school karangnaba school asigi principal na khangalagli.
Manipur da hojik thokliba irang asina maram oiduna relief camp singda leiriba mahiroi singna Tamenglong College da BSc gi ani suba masung mari suba semester singi parikha thaba yagani mahiroi singna college asigi principal ga tha asigi tarani pandagi kuthra mathoi phawbada unaba yagani hairi Akas Bani Imphal dagi pau tabiri Chandrayaan 3 satellite pubat ton chatruk nifun thoi lumba LVM-3 rocket Indian Space Research Organization ISRO na ngasi mai pa na thagat khre rocket adu ngasi nungtil pung ani minute kunthra manga second tara tareta Sri Harikota da leba Satish Dhawan Space Center dagi mai pa na kapkhat khi rocket adu thagat pada nupi engineer amasung baigyanik yangkhai mari yauki rocket adu thagat pada leba ke amasung mapa leba ki paumi sani rom su saru yakhi Chandrayaan 3 da thage le mai de hek yobuga thage hojik oriba phebam ge data ningthina logani Leibag asina G20 ki president oiduna tongan ba mifam kaya pangthokpagi manungda G20 Finance and Central Bank Deputy singi mifam ngasi Gujarat ki Gandhi Nagar da hokre numinini ki mifam asi ahum suba G20 Finance Ministers and Central Bank Governor singi mifam pangthokka toriba asigi mangwana pangthokpani ngasi ahoba numita kendra gi sel thuma masung Corporate Affairs Mantri Nirmala Sitaraman amasung Reserve Bank of India ki Governor Dr. Sati Kanta Das saruk yakhi Mifam asida G20 leibak singi bihut samanga romna saruk yari Sangsad ki nongzu mifam ki mangwan na Raya Sabha ki lusingba singi oiba mifam mama Sabha ki chairman amasung Uparashtrapati Jagdeep Dhankarna lagliba ningthokaba numita kauri mifam asi Maulana Azad Rota pangthokani Sangsad ki nongzu mifam tha asigi kundagi hauraga mathang thagi 13 phawba satharaba yai Twitter da thagatpa warol amada kendra ki mantri Prahlad Joshi na Rajniti dol singna mifam asi mapung phana pangthokna bohona bada mateng pangbinaba apil tauri Magna hai numit kulum doini sathagada ba mifam asida punna sitting taratare laigani sangsar ke nongzu mifam hanagi ariba building da pangthokani Rashtrapati Draupadi Murmu na hairi house ki mifam sathabada legislator singna ningthina amasung niyom sumna sathaba yana bahonagada bani Rajasthan Vidhan Sabha mifam da wa nganglatuna Rashtrapati hai house da khanariba thabak thoram kaya I paugi khuthang da miyam da yihon gadori bani Hausikti saukalakpagi matungina house ki thabuk thoram khudingmak miyamna khudak da uba phangle maramatuna house da legislator singna yamna lemna khanani nabna singba pangthokpagi tangai phataba lei Uttar Pradesh ta hauki bapung kunmari da ising isauga mari lenina miyoi 18 leikhidre Rajatu da ising isauna maram oiduna miyoi lakh ani lising yangkhai rom awaba mayoknari Isauna solaba miyam da Raja Sarkar na mi kanba musung tengbang pibigi thabuk sathari haukiba numit kharani da Rajatu ge nongsup thangba sarukta akanba nongsukhi Rajatu ge jila kulum toida nongkana subana maram oiduna miyam ge mahusa gi punsida sauna awaba thokhi haujik phawbada miyoi lising ahum satret tongan ba relief camp singda sangjapam loduna leiri Amaromda Sikkim da haukiba ahingda akanba nong subana maram oiduna miyam gi mahusa gi punsida sauna akaiba thogle Mangan jila da sasan amadi yum kaya ising thumjinkhre National Highway number 10 gi mafam kharada isauna maram oiduna sathok sasin yadre singa taina bulambi sing ningkhaibadagi gari sathok sasinda apanba thogle Med department na mathangi numit kharani su nong suraba yai haibagi oithokpa leibana miyam section na bakhan khre Aroibada maroba pamuk National People's Party ki mihut singna Rajyapal Anusuya Uike ga ngasi Raj Bhavan da unaduna Rajya da hojik oriba phibam gi batangda kumna khanakhre More sword leiriba Rajya Policing mafam adudagi lokthoko haiba dabi taksinduna Kuki Women's Union on Human Rights na ngasi more da rally satkhre Manipur da hoki bapung kunmari da security force na operation chathabada bunker ahum thugai khre Imphal West amasung Imphal East jila da hayeng ayuk pung manga dagi numidang wairam pung taruk phawba curfew komthokani amasung Chandrayaan 3 satellite puba LVM-3 rocket Indian Space Research Organization na ngasi mai pakna thagat khre pauloi jai